Traipan Suba Lok Sabha Mikhal gi Mirep che Tokpui Matam ngasi nungtil pung ahum da loirgani hauzik fawda inner amasung outer gi oina Mirep amata Mirep che Tokpri Junibam district bomb pokai han khibagi thodok chenaba sing phadabagi mayokta district asida pung kan kunmari gi total shutdown chathaba haukhre Amasung Trained Nurses Association of India Manipur State Branch ki ahanba annual conference pangthokre India gi oina miyoi lising amada nursing patient ratio asi ama dasmik tareta leiri haidi